ꯃꯐꯝꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗꯤ ꯌꯦꯂꯣꯃꯤꯅꯦꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯁꯦ ꯉꯁꯤꯗꯤ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯂꯥꯛꯑꯒ ꯁꯩꯗꯥꯡꯕꯗꯧꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤꯁꯦ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯇꯅꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯍꯥꯏꯔꯝꯒꯅꯤ ꯂꯣ ꯃꯦꯀꯔꯁꯤꯡꯅ ꯃꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯇꯧꯒꯗꯕꯅꯦ ꯑꯩꯈꯣꯏ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯗꯔꯀꯥꯔꯅꯤ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯍꯤꯡꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯍꯧꯖꯤꯛ ꯉꯁꯤꯗꯤ ꯑꯋꯥꯕꯗ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯈꯝꯊꯦꯡꯅ ꯋꯥꯕ ꯑꯗꯨꯒꯨꯝꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯇꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯀꯣꯅꯣꯃꯤꯗ ꯑꯣꯏꯔꯁꯨ ꯑꯇꯩ ꯐꯤꯜꯗ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯤꯕꯝ ꯁꯣꯛꯏꯅ ꯑꯩ ꯌꯥꯖꯅꯤꯡꯉꯤ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯒꯠꯅꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯦꯅ ꯍꯥꯏꯕ ꯉꯁꯤꯒꯤ World Indigenous Day Honorary and Doctorate International Award Ceremony ꯑꯁꯤꯗ function 2026 की function ꯑꯁꯤꯗ मरुओइना दाइस इलेक्शन बिरिबा ककाई बोमचा ऑनरेबल एमएलए गेस्ट ऑफ ऑनर की फमों लांग इलेक्शन बिरिबा डॉक्टर एन गिरावंत सिंह कैकुनोचरी मांग इलेक्शन बिरिबा नसी अवार्डी अदुगा एप्रिसिएशन फंगबीखबा मैम अदो ऑर्गेनाइजर मैम पुरम पुसोई कैकुनोचरी नसीगी अवार्ड असी तसेंगनबा अखोइगे इची हैबा तारे सी अरुणा नसिनबीबा अदुंबा अदुमाइना माना हाइबिरप हाइतारे मोना सिंबो अतोपन सिलगस माना हाइरपदगी सी अवार्ड सीगी कनो से लाक्चवनी तंगाई फदना सेना हारकादा ऑनररी अवार्ड से तुम अतई स्टेट तगी सु अदुगा कोई मरो पंपांग सिंग अतई न तुम ऑनररी अवार्ड से तुम अइना तौजरिबा फिलस दा हाइबा तारे अदुम अतई न सु तुम पीबिरपा अदगी पीगनी पीगे हाइबा अदुम क्या लेतब नते दु वही कनागुमतगी एक्सेप्ट तौदे अदो नसी अखोइगी चेरोनागी तंगाई फदबा पोट अमा हाइबा तारे मदुना आई एक्सेप्ट तौजबनी मरमदी तसेंगना हारकांदा मियोइबे लाइबक्से यामना तांगना पोकपनी नसीरुदगी हलकपा सीरनी सोइदना सीरनी ना खलगा लेरमबा अदो मियोइबा मनि कंदबा यादबनी ना तौगा ककाई बो साइबानिना अखोइ चेरुनागा अखोइगे पुराइदगी अमा इता गमोयनी से अखोइना असीबगी खयालदगी हाइबा तारे अखोइना कंजरखिबनी मदुमगना नसी महाना हाइबदो अखोइना नो हाइना हाइबा गमदन नसी ई मफम से अखोइ लाक्चबनी तसेंगना सुंबा वर्ल्ड इंडिजिनस की देदा अखोइगी मरुओइना लाक्पिरिबा मैमसिंगसे तसेंगना हाइरकाददि अखोइ मणिपुरदा लैरिबा इशू क्या हाइबा तारे इंडिजिनस नॉन इंडिजिनस लैबा ताबनि लैद्रगदि अखोइ इंडिजिनस से लोइबा ताबनि नॉन इंडिजिनस मैम चासनदन अदा अखोइ प्रोटेक्शन तौबा अखोइ इसाना इसाबो नाखोकजदना मी अतोपना नाखोकदि सुंगम नमोय अदना अखोइ इंडिजिनस मैम पुंजनबा दरकार लै नॉन इंडिजिनस सिंजे फाइट तौनो होना मरतबदा अखोइ इंडिजिनस मैम पुंजलगा अखोइ फाइट तौमिनो दरकार लै सिजु पार्ट अमनी इंडिजिनस मैम पुंजनबगी अदुमा पार्ट अमनी अखोइना सिदि येलोमिनेना हाइरिबा अखोइसे नसिदि अतोप मफमदि लागा सैदांबदौना अखोइना नसी हिंगिबा पुंसीसे बसी कनागुम्बा मी अमतनसु नुंगाइरमोय अइसु नुंगाइते अदो मयामनदि हाइरमगनि लॉ मेकर सिंगना मसुंबसिंगसे लोइनमु तौगदमने अखोइगी पुंसीदा हाइबा तारे अखोइगी चहिचा क्यादा अखोइगी पुंसीदा मयाम अखोइ असोइबा हानगे अहल लमनसिंगना थंबिरंबा असोइबा मैमसिंदो हौरक्लिबा तुंगदा हौरक्लिबा अखोइना होंतोकपा अमसुंग सेमतोकपा हाइबसे अखोइगी
ꯏꯊꯧꯗꯥꯡ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯩ ꯍꯪꯅꯤꯡꯉꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯤꯅ ꯑꯩꯈꯣꯏꯅ ꯈꯜꯂꯒ ꯁꯦꯝꯗꯣꯛꯅꯅꯕ ꯍꯣꯠꯅꯔꯤ ꯐꯅꯕ ꯍꯣꯠꯅꯔꯤ ꯑꯁꯣꯏꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯣꯏꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯝ ꯆꯠꯊꯔ ꯂꯩꯔꯒꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯁꯣꯏꯗꯅ ꯃꯨꯠꯈꯤꯅꯤ ꯑꯗꯨꯅ ꯑꯁꯣꯏꯕꯁꯤꯡꯗꯨ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯄ ꯇꯥꯏ ꯅꯠꯇ꯭ꯔꯒ ꯔꯦꯛꯇꯤꯐꯥꯏ ꯇꯧꯕ ꯇꯥꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯈꯟꯖꯒꯗꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯆꯞ ꯆꯥꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯑꯣꯏꯔꯦ ꯏꯟꯗꯤꯖꯤꯅꯁ ꯃꯌꯥꯝꯁꯤꯡ ꯄꯨꯟꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯏꯟꯗꯤꯖꯤꯅꯁ ꯃꯌꯥꯝꯁꯤꯡ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯌꯦꯜꯂꯧꯃꯤꯁꯤꯡꯅ ꯍꯧꯃꯤꯟꯅꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔ ꯑꯗꯨ ꯀꯥꯏꯍꯟꯗꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯕ ꯍꯥꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯏꯕ ꯏꯁꯨꯁ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯗꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯥꯏꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠꯁꯦ ꯀꯅꯥꯒꯨꯝꯕ XYZ ꯈꯔꯅ ꯁꯄꯣꯔꯠ ꯇꯧꯔꯒ ꯑꯩꯈꯣꯏ ꯔꯥꯏꯠꯁꯦ ꯃꯨꯜꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯐꯝ ꯊꯣꯛꯇꯦ ꯑꯩꯁꯨ ꯂꯩꯔꯣꯏꯅ ꯑꯩ ꯃꯁꯤꯃꯇꯪ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯌꯥꯎꯕꯤꯔꯤ ꯑꯩꯈꯣꯏꯅ ꯉꯥꯡꯕꯁꯦ ꯀꯣꯔꯠꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯇꯧꯕ ꯍꯦꯛ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯅꯕ ꯍꯦꯛ ꯃꯇꯦꯛ ꯃꯇꯦꯛ ꯇꯧꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯥꯡꯕꯁꯦ ꯌꯥꯝꯅ ꯄꯕ꯭ꯂꯤꯛꯁꯤꯡꯅ ꯂꯥꯟꯅ ꯎꯕꯁꯨ ꯌꯥꯎꯏ ꯐꯅ ꯎꯕꯁꯨ ꯌꯥꯎꯏ ꯁꯥꯡꯅ ꯀꯣꯠ ꯇꯧꯕꯤꯔꯗꯤ ꯌꯥꯝ ꯐꯕ ꯑꯗꯣ ꯄꯕ꯭ꯂꯤꯛꯁꯤꯡ ꯑꯩꯈꯣꯏ ꯃꯤꯗꯤꯌꯥꯁꯤꯡꯅ ꯀꯣꯠ ꯇꯧꯕꯤꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕꯁꯦ ꯈꯔ ꯁꯥꯡꯅ ꯑꯗꯨꯝ ꯀꯣꯠ ꯇꯧꯕꯤꯌꯨ ꯃꯔꯝꯗꯤ ꯋꯥꯍꯩ ꯈꯔꯅ ꯑꯩꯈꯣꯏ ꯉꯁꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯒꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯔꯨꯅꯥꯗ ꯇꯥꯈꯤꯕ ꯗꯣꯁꯥꯗꯣ ꯀꯩꯁꯨ ꯅꯠꯇꯕ ꯄꯣꯠꯅꯦꯕ ꯑꯗꯣ ꯋꯥꯍꯩ ꯈꯔꯅ ꯑꯗꯨꯝ ꯄꯨꯟꯁꯤꯒꯤ ꯑꯁꯣꯏꯕꯗ ꯑꯗꯨꯝ ꯑꯣꯏꯈꯤꯗꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯨ ꯑꯣꯏꯗꯅꯕꯅ ꯑꯩ ꯁꯨꯝ ꯊꯝꯖꯕꯅꯤ ꯑꯗꯨꯕꯨ ꯃꯤꯗꯤꯌꯥꯁꯤꯡ ꯌꯥꯝꯅ ꯐꯩ ꯃꯅꯤꯄꯨꯔꯒꯤ ꯃꯤꯗꯤꯌꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯇ ꯂꯩꯔꯤꯕ ꯃꯤꯗꯤꯌꯥꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯀ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯗꯤꯌꯥꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯀ ꯌꯥꯝ ꯊꯤ ꯈꯦꯠꯅꯩ ꯃꯤꯗꯤꯌꯥꯁꯤꯡꯅ ꯐꯠꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯣꯏꯅꯃꯛ ꯁꯄꯣꯔꯠ ꯇꯧꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯕ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ꯑꯩꯅ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔ ꯑꯁꯤꯅ ꯑꯩꯈꯣꯏ ꯅꯍꯥꯟꯁꯨ ꯑꯩ ꯑꯗꯨꯝ ꯄꯟꯖꯈꯤꯕꯅꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯑꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯗꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯩ ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯐꯕ ꯊꯕꯛ ꯇꯧꯔꯗꯤ ꯑꯐꯕ ꯊꯕꯛ ꯇꯧꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏꯐꯗꯕ ꯑꯩꯈꯣꯏꯅ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ ꯄꯕ꯭ꯂꯤꯛꯁꯤꯡꯅꯁꯨ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕꯒꯤ ꯑꯁꯥ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕꯒꯤ ꯗꯤꯐ꯭ꯔꯦꯟ ꯐꯤꯜꯁ ꯃꯌꯥꯝꯗꯒꯤ ꯊꯣꯛꯂꯛꯄꯁꯤꯡꯁꯦ ꯃꯁꯤ ꯁꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯁꯥ ꯑꯃ ꯎꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯁꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏ ꯏꯃꯥ ꯁꯣꯔꯣꯖꯤꯅꯤꯁꯨ ꯌꯥꯎꯕꯤꯔꯤ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯏꯃꯥꯁꯤꯅ ꯑꯩꯈꯣꯏ ꯇꯧꯕꯁꯤꯡ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯖꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯏꯃꯥꯁꯤ ꯍꯛꯆꯥꯡ ꯀꯜꯍꯟꯕꯤꯌꯨ ꯏꯃꯥ ꯍꯣꯏꯒꯨꯝꯕꯁꯦ ꯍꯛꯆꯥꯡ ꯁꯣꯟꯊꯈꯤ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯅꯆꯥꯁꯤꯡ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯁꯣꯟꯊꯈꯤꯗꯣꯏꯅꯦ ꯑꯗꯨꯅ ꯍꯛꯆꯥꯡ ꯀꯜꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯏꯃꯥ ꯍꯣꯏꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯐꯕ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯕꯤꯔꯤ ꯀꯣꯟꯅꯁꯨ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯑꯩꯈꯣꯏꯅꯁꯨ ꯁꯣꯏꯕ ꯑꯗꯒꯤ ꯍꯩꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯌꯥꯎꯔꯒꯁꯨ ꯇꯥꯛꯄꯤꯔꯛꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯁꯄꯣꯔꯠ ꯑꯗꯒꯤ ꯑꯩꯈꯣꯏꯗ ꯁꯖꯦꯁꯟ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯛꯎ ꯑꯩꯈꯣই ꯑꯃꯠꯇ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯉꯥꯛꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏꯐꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁꯁꯤꯡ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯗꯨꯗꯩꯗ ꯐꯣꯀꯁ ꯇꯧꯕ ꯇꯉꯥꯏꯐꯗꯅ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯂꯩ ꯍꯣꯏ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗ ꯑꯣꯏꯕ ꯌꯥꯏ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯇꯩꯗ ꯑꯣꯏꯕ ꯌꯥꯏ ꯍꯣꯏ ꯑꯩꯈꯣꯏꯅ ꯅꯤꯡꯖꯔꯤꯕ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯌꯥꯎꯕꯤꯔꯤ ꯑꯩꯈꯣꯏ ꯀꯀꯥ ꯔꯍꯤꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯗꯒꯤ ꯑꯇꯩ ꯖꯥꯇꯤ ꯃꯌꯥꯝꯁꯨ ꯌꯥꯎꯔꯦ ꯇꯥꯡꯈꯨꯜꯁꯨ ꯌꯥꯎꯔꯦ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯣꯏꯒꯤ ꯍꯧꯔꯛꯄꯁꯤꯡꯗꯨ ꯃꯣꯏ ꯄ꯭ꯔꯤꯖꯔꯕ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯇꯧꯖꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯄꯟꯕꯤꯈꯤꯕꯗꯣ ꯃꯃꯥꯡꯗ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯗ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯄꯨꯟꯁꯤꯔꯣꯜꯁꯦ ꯑꯗꯨꯗ ꯂꯣꯏ ꯇꯥꯛꯄꯅꯤꯅ ꯑꯩꯈꯣꯏ ꯇꯉꯥꯏꯐꯗꯅ ꯇꯨꯡꯗ ꯍꯧꯔꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯤ ꯇꯝꯕꯤꯔꯝꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯂꯥꯏ ꯍꯔꯥꯎꯕ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯂꯝꯕꯤꯗ ꯆꯠꯄ ꯅꯠꯇꯕ ꯃꯁꯤꯁꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ
तंगाई फदना तौबम दरकार लेना अखोई चाही मदा नुमित मंगानी तरानी दी मदुदा मतम पीगदबनी हाइबगी अदुगुंबा मैते अमा ओइना आई तौजरकांदा अखोई होनजगिबनी अदा मदुगुंबा मयामसिदु येंबिरकांदा अखोई सुंबो ऑनरेसी पिबिरकपसि यामना आई लाइबम फबनी यामना नुंगाइजे हाइना आई स्वाइ सुम आई थागतजगे अदा अखोइगी नसिगी मणिपुरगी इशूददि आई थोदो हिंदोंनाई हाइजररोइगे मतम लाकांदा मतमदुदा ओइना आई सोइदना थमजगे अदो जि हाइबा अखोई नसिगी सुंबा कनोसिगी प्रोग्राम असिगा मरी लेना आई एमाउंट मसिंगमक्ति आई लाउथोकजरुंगे अदुम मनुंग दोइना आई पिचरंगे ना हाइरगा आई सुमाइना सिनबसे पैसा पाइदबो मयामना सिनबनिना लायरबो मयामना सिनबनिना अदुम अखोई खरा सपोर्ट तौजबोन अदो अखोइगे ऑनरेबल एमएलए सापम रंजन नसु अखोई माइ मी थारक्तना कनो तौबी मतेंग पांगबीबा याम फै अखोई मरु रामेश्वरगी मोय अहनजिंग नायना हाइबदगी मा लापो ngमदबनेना ताइ अदो हेना सुमाइना थोलप मतमदा सुमा लाइबक थीबा हाइतारे सो दम यावगले अदो सपोर्ट तौबिरपा अदगी सपोर्ट तौबिरिबा सिंगसिदी तसेना हाकांदा कोइ दम तौबम थोइ नै अदम हाइजनिंगी सापम रंजन सु दम आई अमाना तौबिरि से दम याम फैना आई खले अदना कोइ दि मणिपुरदा ऑर्गेनाइजेशन से याम याबा अदो आइगोंदा युमदा लापो डोनेशन से तसेना हाकांदा दे आई जे पांगदे हम पांगिंगसु पांगबगमदबगी स्टेज लाप हाइतारे अदा मरमरता नुंगाइतबा इमाइबेल सिंसु दुम यावजुजाने खरा हेक साउनिंगबो नुबिददि हेक वहाई मे हाइबदा दुम सावर चकिसु दुम यावदब नते अदो आयो मोइनदि खंगदबा आइगोंदा लाइबा मयामदि मसिंग क्याम यामगेदुदि मोइनदि खंगदबा अदुना दुम खरा थोकनी थोकदबा यारो अदुना अखोई अमगा मतेंग पांगनबा हाइसे ख्वाइदा दरकारनि अखोई मरुओइना मणिपुरदा हिंगिनरिबा मयामसिंगसे हुजिंगसिदि अवाबदा हाइबा तारे यामना खमथेंना वाबा अदुंबगी तंजा अमा लाक्तबा नते अदुना इकोनॉमी दो ओरसु अतै अतै फील्डदा दुम खरदि दुम अखोई फिल्म सोइनाइ याजनिंगी हाइनिंगी अदुना अखोई फगननबा अखोई मयाम पुन्ना अखोई होनमिनसेना हाइबा वाफमसिंगसे हाइजरगा नसिगी ऑर्गेनाइजरसिंगबुसु अखोई मयाम पुनमक हाइतार ऑर्गेनाइजरसिंग अदगी लापिरु मयाम पुनमक थागचरी हाइबा हमसिंग हायरगा स्वाइ सुते चचत